ꯊꯥꯏꯅ ꯑꯄꯤꯛꯄ ꯈꯨꯡꯒꯪ ꯑꯃꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯃꯦꯝꯆꯥ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯊꯥꯕꯂꯩ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯊꯥꯕꯂꯩꯒꯤ ꯃꯄꯥꯕꯨꯡꯅ ꯍꯤꯡꯂꯤꯉꯩꯗꯗꯤ ꯊꯣꯏꯅ ꯑꯋꯥꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯄꯥꯕꯨꯡꯅ ꯍꯦꯛ ꯅꯨꯡꯒꯥꯈꯤꯕꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯋꯥꯕ ꯏꯃꯨꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯑꯄꯤꯛꯄ ꯂꯧꯐꯝ ꯑꯗꯨꯗ ꯅꯨꯡꯇꯤꯒꯤ ꯆꯠꯇꯨꯅ ꯅꯣꯡ ꯉꯥꯟꯕꯗꯒꯤꯅ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯊꯕꯛ ꯁꯨꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯍꯤꯡꯅꯕ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯂꯧꯐꯝ ꯃꯆꯥ ꯑꯗꯨꯗ ꯊꯥꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯗꯨꯁꯨ ꯌꯣꯟꯕ ꯂꯣꯏꯔꯗꯨꯅ ꯅꯧꯅ ꯑꯅꯧꯕ ꯄꯣꯠꯆꯩ ꯈꯔ ꯑꯃꯨꯛ ꯊꯥꯅꯅꯕ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯊꯥꯕꯂꯩꯅ ꯃꯃꯥꯗ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯍꯟꯗꯛ ꯑꯩꯈꯣꯏꯅ ꯃꯅꯥ ꯃꯁꯤꯡ ꯊꯥꯔꯤꯅꯤꯅ ꯇꯧꯔꯤꯁꯦ ꯁꯦꯜꯁꯨ ꯌꯥꯝꯅ ꯐꯪꯗꯦ꯫ ꯑꯗꯨꯅꯅꯦ ꯍꯟꯗꯛꯃꯨꯛꯇꯤ ꯀꯔꯤꯅꯣ ꯃꯤꯌꯥꯝꯅꯁꯨ ꯌꯥꯝꯅ ꯄꯥꯝꯅ ꯆꯥꯅꯕ ꯄꯣꯠꯆꯩ ꯈꯔ ꯑꯣꯏꯅ ꯊꯥꯅꯅꯕ ꯇꯧꯔꯁꯤ." "ꯏꯃꯥꯁꯨ ꯈꯜꯂꯤꯕꯅꯤꯅꯦꯍꯦ, ꯁꯦꯜꯅ ꯈꯖꯤꯛꯇꯪ ꯐꯪꯂꯕꯅꯤꯅ ꯃꯁꯤꯅ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯆꯥꯕ ꯀꯣꯟꯅꯒꯗꯧꯔꯤꯕꯅꯣ? ꯃꯁꯤꯒꯤꯁꯨ ꯈꯟꯕꯗꯅꯦ ꯏꯃꯥꯁꯦ ꯋꯥꯈꯜꯒꯁꯦ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯒꯅꯦ ꯏꯆꯥ ꯂꯩꯁꯥꯕꯤ ꯅꯪꯕꯨꯁꯨ ꯏꯃꯥꯅ ꯀꯦꯅ ꯃꯧꯅ ꯊꯝꯕꯤꯕꯁꯨ ꯉꯝꯈ꯭ꯔꯦ꯫ ꯅꯨꯡꯁꯥ ꯃꯔꯛ ꯑꯗꯨꯗ ꯆꯠꯇꯨꯅ ꯂꯧꯐꯝꯗ ꯊꯕꯛ ꯁꯨꯔꯒ ꯂꯩꯔꯤ꯫ ꯃꯤꯒꯤ ꯃꯆꯥ ꯃꯁꯨꯅꯗꯤ ꯀꯦꯅ ꯃꯧꯅ ꯃꯐꯤ ꯐꯖꯕ ꯁꯦꯠ ꯆꯥꯕꯗꯨ ꯎꯔꯒ ꯏꯃꯥꯒꯤ ꯊꯃꯣꯏ ꯑꯁꯦ ꯃꯆꯦꯠ ꯂꯤꯁꯤꯡ ꯊꯣꯛꯅ ꯀꯥꯏꯔꯦꯅꯦꯍꯦ꯫ ꯀꯔꯝꯕ ꯃꯇꯝꯗꯅꯣ ꯏꯆꯥꯅꯒ ꯀꯦꯖ ꯃꯧꯖꯕꯒ ꯐꯪꯂꯛꯀꯗꯧꯔꯤꯕꯁꯤꯕꯣ? ꯏꯃꯥ, ꯌꯥꯔꯤꯁꯦ ꯑꯗꯨꯃꯥꯏꯅ ꯄꯪꯈꯟꯗ ꯈꯟꯖꯤꯜꯂꯨꯔꯅꯨ꯫ ꯑꯩ ꯀꯩꯁꯨ ꯋꯥꯗꯦꯕ ꯏꯃꯥ. ꯑꯩꯈꯣꯏꯒꯤꯁꯨꯅꯦ ꯍꯌꯦꯡ ꯅꯨꯡꯉꯥꯏꯌꯣ ꯍꯥꯏꯕ ꯃꯇꯝ ꯑꯃ ꯂꯥꯛꯂꯒ ꯃꯥꯏ ꯅꯨꯡꯉꯥꯏꯖꯅꯤ. ꯃꯗꯨꯗꯅꯦ ꯏꯃꯥꯅ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯅꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯕꯂꯩꯅ ꯃꯃꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯥꯕꯂꯩꯁꯨ ꯃꯆꯤꯟꯗ ꯃꯃꯥꯅ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯅ ꯑꯁꯨꯝꯅ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ, ꯃꯥꯁꯨ ꯃꯄꯨꯝ ꯊꯤꯠꯄ ꯃꯈꯩꯗꯤ ꯋꯥꯔꯕꯅꯤ꯫ ꯑꯗꯨꯒ ꯇꯅꯧ ꯇꯅꯧꯔꯤꯕ ꯃꯥꯒꯤ ꯈꯨꯠꯁꯥ ꯑꯗꯨꯁꯨ ꯊꯕꯛ ꯂꯦꯞꯇꯅ ꯁꯨꯕꯒꯤ ꯊꯣꯠꯆ ꯅꯧꯖꯕꯒꯤ ꯃꯍꯨꯠꯇ ꯀꯨꯔꯣꯟꯒꯁꯨ ꯍꯨꯔꯕꯅꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤꯒꯤ ꯃꯊꯛꯇ ꯊꯥꯕꯂꯩ ꯃꯁꯛ ꯃꯇꯧ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯐꯖꯕꯤ ꯑꯃ ꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯃꯤꯅꯣꯛ ꯑꯃꯅ ꯃꯃꯥꯒꯤ ꯑꯋꯥꯕ ꯑꯃꯕꯨ ꯀꯣꯛꯍꯜꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯈꯨꯜ ꯑꯗꯨꯒꯤ ꯄꯥꯈꯪ ꯃꯈꯩꯅꯁꯨ ꯃꯥꯇꯕꯨ ꯄꯥꯝꯅꯔꯤꯕꯅꯤ, ꯃꯥꯇꯒꯤ ꯋꯥꯈꯜꯇꯕꯨ ꯈꯟꯅꯔꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯊꯥꯕꯂꯩꯅ ꯃꯈꯥ ꯇꯥꯅ ꯃꯃꯥꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯗꯣ ꯏꯃꯥ, ꯍꯟꯗꯛꯇꯤ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯆꯨꯖꯥꯛ ꯑꯣꯏꯅ ꯊꯥꯔꯁꯤꯔꯥ? ꯆꯨꯖꯥꯛ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗꯗꯤ ꯌꯥꯝꯅ ꯆꯥꯅꯕ ꯄꯣꯠꯅꯤꯗꯣ꯫ ꯆꯦꯡ ꯆꯥꯛ ꯋꯥꯁꯤꯟꯕꯒꯤ ꯃꯍꯨꯠꯇ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯆꯨꯖꯥꯛ ꯉꯥꯛꯇ ꯑꯣꯏꯅ ꯂꯩꯔꯒ ꯊꯝꯅꯔꯤꯕꯅꯤ꯫ ꯑꯗꯣ ꯏꯃꯥ, ꯆꯨꯖꯥꯛ ꯑꯣꯏꯅ ꯊꯥꯕꯅ ꯐꯒꯗꯕ ꯃꯥꯜꯂꯦ." "ꯏꯃꯥꯁꯨꯅꯦ ꯃꯗꯨꯅ ꯐꯒꯗꯕ ꯃꯥꯜꯂꯦ꯫ ꯐꯔꯦ, ꯑꯗꯨꯗꯤꯅꯦ ꯍꯌꯦꯡꯁꯦ ꯀꯩꯊꯦꯜꯗ ꯆꯠꯂꯒ ꯂꯧꯐꯝꯗ ꯍꯨꯟꯅꯅꯕ ꯆꯨꯖꯥꯛ ꯃꯔꯨ ꯑꯗꯣ ꯂꯩꯔꯨꯔꯒ ꯆꯨꯖꯥꯛ ꯑꯗꯨ ꯑꯣꯏꯅ ꯊꯥꯅꯅꯕ ꯇꯧꯔꯁꯤ." "ꯍꯣꯏ ꯏꯃꯥ, ꯑꯗꯣ ꯏꯃꯥ ꯆꯥꯛꯁꯦ ꯂꯣꯏꯔꯦ, ꯊꯤꯔꯛꯑꯒꯦ. ꯁꯥꯔꯤꯉꯩꯁꯤꯗ ꯆꯥꯊꯣꯛꯍꯧꯔꯁꯦꯕ." "ꯍꯣ, ꯊꯤꯔꯣ ꯊꯤꯔꯣ, ꯆꯥꯊꯣꯛꯂꯒ ꯄꯣꯊꯥꯔꯁꯤ. ꯅꯪꯁꯨꯅꯦ ꯅꯁꯥꯗꯣ ꯉꯁꯤꯗꯤ ꯐꯖꯅ ꯑꯃꯨꯛꯇ ꯄꯣꯊꯥꯍꯧꯔꯣ. ꯂꯧꯕꯨꯛꯇ ꯑꯃꯨꯛ ꯆꯠ, ꯀꯩꯊꯦꯜꯗ ꯑꯃꯨꯛꯀ, ꯅꯪꯁꯨꯅꯦ ꯋꯥꯕꯗ ꯂꯣꯏꯔꯝꯂꯗꯕꯅꯤ." ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯦꯝꯆꯥ ꯑꯃꯗꯤ ꯊꯥꯕꯂꯩ ꯑꯅꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯂꯧꯐꯝꯗ ꯆꯨꯖꯥꯛ ꯃꯔꯨ ꯑꯗꯨ ꯍꯨꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯂꯩꯀꯥꯏꯒꯤ ꯄꯥꯈꯪ ꯃꯆꯥ ꯈꯔ ꯑꯃꯁꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯄꯥꯈꯪꯁꯤꯡ ꯑꯗꯨꯅ ꯊꯥꯕꯂꯩꯕꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯟꯗꯣꯝꯆꯥ, ꯊꯥꯕꯂꯩꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯤꯁꯤꯕꯨ ꯀꯗꯥꯏ ꯆꯠꯀꯦ ꯍꯥꯏꯅꯣ?" "ꯑꯣ ꯏꯕꯨꯡꯉꯣ, ꯂꯧꯐꯝꯗ ꯆꯠꯀꯦ ꯇꯧꯕꯅꯤ. ꯅꯆꯟꯅꯨꯄꯤꯒ ꯑꯩꯒꯅꯦ ꯆꯨꯖꯥꯛ ꯈꯔ ꯊꯥꯔꯨꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ." "ꯑꯣ, ꯍꯣꯏ ꯍꯣꯏ ꯏꯟꯗꯣꯝꯆꯥ, ꯑꯗꯣ ꯊꯥꯕꯂꯩꯅ ꯅꯨꯡꯁꯥ ꯃꯔꯛꯇ ꯊꯕꯛ ꯁꯨꯗꯣꯏꯁꯦ ꯑꯁ ꯑꯩꯈꯣꯏꯗꯤ ꯈꯟꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦꯗ. ꯑꯩꯈꯣꯏꯁꯨ ꯏꯟꯗꯣꯝꯆꯥ ꯍꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯗꯧꯁꯨ ꯊꯕꯛ ꯆꯤꯟꯕꯁꯤꯗ ꯍꯦꯛꯇ ꯄꯥꯡꯕ ꯉꯝꯗ꯭ꯔꯦ." "ꯍꯣꯏ ꯍꯣꯏ ꯏꯕꯨꯡꯉꯣ, ꯅꯣꯏꯅ ꯉꯝꯕ ꯀꯥꯟꯗ ꯍꯦꯛ ꯄꯥꯡ. ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯆꯠꯂꯨꯈꯤꯒꯦꯀꯣ, ꯃꯇꯝꯁꯦ ꯊꯦꯡꯈ꯭ꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯆꯠꯈ꯭ꯔꯦ꯫ ꯊꯥꯕꯂꯩꯅ ꯃꯃꯥꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯀꯩꯗꯧꯕꯩ ꯑꯣꯟꯁꯤꯟꯅꯩꯅꯣ? ꯑꯁꯤ ꯄꯥꯈꯪꯁꯤꯡꯁꯦ ꯑꯩꯗꯤ ꯃꯣꯏꯁꯦ ꯌꯥꯝ ꯍꯩꯅꯗꯦ. ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯑꯃ ꯆꯨꯝꯗꯕꯅꯤ. ꯑꯐꯕꯅ ꯃꯔꯣꯜ ꯑꯃ ꯁꯥꯔꯤꯕ, ꯊꯕꯛ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕꯒ ꯁꯥꯔꯗꯅ ꯅꯣꯡꯃꯗꯗꯤ ꯂꯥꯛꯑꯒ ꯄꯥꯡꯕꯁꯨ ꯇꯧꯗꯦ. ꯃꯆꯤꯟꯗꯅ ꯐꯔꯒ ꯇꯥꯅꯤꯡꯗꯕꯅ." "ꯍꯣꯏꯅꯦ ꯏꯕꯦꯝꯃ, ꯏꯃꯥꯁꯨ ꯈꯪꯂꯤꯕꯅꯤꯅꯦ. ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯅꯪꯕꯨ ꯄꯥꯝꯖꯗꯨꯅ ꯑꯐꯕ ꯁꯥꯔꯤꯕꯅꯤ. ꯑꯗꯨꯕꯨ ꯃꯕꯨꯛꯆꯦꯜ ꯑꯗꯨꯗꯤ ꯁꯦꯡꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯅꯠꯇꯦ. ꯇꯥꯠ ꯄꯥꯠ ꯃꯣꯏ ꯊꯦꯝ ꯇꯧꯔꯤꯕꯅꯤꯅꯦ ꯃꯣꯏꯒꯤꯁꯦ꯫
ꯑꯗꯨꯒꯅꯦ ꯏꯕꯦꯝꯃ, ꯅꯪꯁꯨ ꯏꯃꯥꯅ ꯍꯥꯏꯒꯗꯕꯗꯤ ꯏꯆꯥꯗꯤ ꯅꯁꯛ ꯅꯇꯧ ꯐꯖꯕꯅꯤꯅ ꯄꯥꯈꯪ ꯀꯌꯥ ꯑꯃꯅ ꯅꯪꯕꯨ ꯄꯥꯝꯅꯔꯤꯕꯅꯤ, ꯀꯂꯛꯅꯔꯤꯕꯅꯤ. ꯑꯗꯨꯅꯅꯦ ꯃꯈꯣꯏꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯒꯗꯕꯒꯤ ꯍꯣꯠꯅꯔꯛꯄꯁꯨ ꯌꯥꯔꯤꯕꯅꯤ. ꯑꯗꯨꯅꯅꯦ ꯅꯪ ꯌꯥꯝꯅ ꯆꯦꯛꯁꯤꯟꯒꯗꯕꯅꯤ. ꯑꯗꯨꯒ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏ ꯑꯃ ꯈꯟꯕꯗꯁꯨ ꯌꯥꯝꯅ ꯃꯨꯟꯅ ꯈꯜꯂꯕꯒꯤ ꯇꯨꯡꯗ ꯈꯟꯒꯗꯕꯅꯤ. ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯂꯨꯕꯅꯤ. ꯑꯗꯨꯅꯅꯦ ꯅꯪꯁꯨ ꯅꯪꯒꯤ ꯈꯣꯡꯊꯥꯡ ꯑꯗꯨ ꯃꯨꯟꯅ ꯈꯟꯒꯗꯕꯅꯤ. ꯃꯗꯨꯒꯤ ꯇꯨꯡꯗ ꯊꯥꯡꯕ ꯍꯧꯒꯗꯕꯅꯤ. ꯈꯣꯡꯐꯝ ꯑꯃꯈꯛ ꯍꯦꯛ ꯁꯣꯏꯈꯤꯕꯗ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯂꯣꯏꯔꯕꯅꯤ. ꯃꯁꯤ ꯈꯪꯅ ꯅꯪꯅ ꯆꯠꯀꯗꯕꯅꯤꯀꯣ ꯏꯕꯦꯝꯃ. ꯍꯣꯏ ꯏꯃꯥ. ꯑꯁꯣꯝꯗꯁꯨ ꯄꯥꯈꯪ ꯃꯆꯥꯁꯤꯡ ꯑꯗꯨ ꯊꯥꯕꯂꯩꯒꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯅ ꯆꯠꯈꯤꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯛꯂꯝꯃꯤ. ꯑꯁ ꯏꯇꯥꯎ, ꯊꯥꯕꯂꯩꯁꯦ ꯐꯗꯤ ꯐꯖꯩꯍꯦ. ꯃꯥꯅꯒ ꯑꯩꯒꯤ ꯅꯨꯄꯤꯒ ꯑꯣꯏꯔꯗꯤ ꯑꯁ ꯆꯥꯛꯀ ꯆꯥꯗ꯭ꯔꯁꯨ ꯌꯥꯗꯧ ꯃꯥꯜꯂꯦ. ꯑꯩꯗꯤ ꯃꯉꯣꯟꯗ ꯁꯨꯝ ꯌꯦꯡꯂꯒ ꯂꯩꯔꯒ ꯄꯨꯛꯁꯦ ꯊꯟꯈꯤꯕ ꯈꯪꯍꯧꯔꯣꯏꯕꯣ. ꯑꯁ ꯋꯥꯔꯤꯒꯗꯤ ꯏꯕꯨꯡꯉꯣ, ꯄꯥꯝꯖꯕꯩ ꯋꯥꯗꯤ ꯑꯩꯁꯨ ꯄꯥꯝꯂꯤꯅꯤ, ꯍꯥꯏꯕ ꯉꯝꯗꯕꯒꯤ ꯋꯥꯇ ꯉꯥꯏꯔꯤ. ꯑꯦ ꯀꯩꯅꯣꯅꯦ ꯏꯇꯥꯎ, ꯑꯩꯅ ꯂꯧꯒꯦ ꯈꯜꯂꯤꯕ ꯅꯨꯄꯤ ꯑꯁꯤꯗ ꯅꯣꯏ ꯑꯅꯤꯅ ꯑꯗꯨꯃꯥꯏꯅ ꯃꯤꯠꯌꯦꯡ ꯀꯥꯔꯟꯒ ꯆꯟꯁꯤꯜꯂꯛꯀꯅꯨꯗ. ꯋꯥ ꯌꯥꯝꯅ ꯀꯥꯏꯅꯔꯛꯀꯅꯤꯀꯣ. ꯑꯦ ꯀꯩꯅꯣ ꯋꯥ ꯀꯥꯏꯕ ꯍꯥꯏꯗꯤ ꯀꯩꯅꯣ? ꯊꯥꯕꯂꯩꯁꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯅꯪꯒ ꯅꯨꯡꯁꯤꯅꯕꯁꯨ ꯅꯠꯇꯦ, ꯅꯪꯒ ꯂꯧꯅ ꯂꯩꯅꯗꯨꯅ ꯂꯩꯃꯤꯟꯅꯕꯁꯨ ꯅꯠꯇꯦ. ꯑꯗꯨꯃꯥꯏꯅ ꯅꯪꯒꯤꯅꯤ ꯍꯥꯏꯅꯒ ꯍꯦꯛꯇ ꯅꯃꯥ ꯄꯥꯟꯕ ꯌꯥꯕ꯭ꯔꯣ? ꯅꯪꯁꯨ ꯅꯪꯅ ꯉꯝꯂꯒꯅ ꯂꯧꯖꯧ, ꯑꯩꯁꯨ ꯑꯩꯅ ꯉꯝꯂꯒꯅ ꯃꯥꯕꯨ ꯂꯧꯅꯤ ꯀꯩꯅꯣ. ꯑꯣ ꯐꯔꯦ ꯐꯔꯦ, ꯑꯉꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯍꯦꯛꯇ ꯂꯧꯅꯔꯁꯦ. ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯌꯦꯡꯗꯒꯤ ꯊꯥꯕꯂꯩꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯅꯕ ꯇꯧꯔꯁꯦ. ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯃꯆꯤ ꯃꯔꯨꯝꯗ ꯂꯨꯝꯗꯨꯅ ꯉꯥꯡꯅꯕꯁꯤꯅꯗꯤ ꯑꯣꯏꯔꯔꯣꯏ. ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯄꯥꯈꯪꯁꯤꯡ ꯑꯗꯨ ꯊꯥꯕꯂꯩꯕꯨ ꯃꯥꯒꯤ ꯑꯣꯏꯅꯅꯕ ꯍꯣꯠꯅꯕ ꯍꯧꯔꯛꯂꯝꯃꯤ. ꯑꯗꯨꯕꯨ ꯊꯥꯕꯂꯩꯗꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯄꯥꯝꯕ ꯑꯃꯗꯤ ꯂꯩꯔꯤꯕꯅꯤ. ꯃꯗꯨꯗꯤ ꯃꯍꯥꯛ ꯑꯁꯤ ꯃꯃꯥꯒ ꯍꯤꯡꯃꯤꯟꯅꯔꯤꯉꯩ ꯑꯁꯤꯗꯗꯤ ꯋꯥꯕ ꯌꯥꯕ ꯋꯥꯔꯤ. ꯑꯗꯨꯅ ꯃꯌꯨꯝ ꯄꯥꯟꯕ ꯇꯥꯔꯒꯗꯤ ꯏꯅꯥꯛ ꯈꯨꯟꯕ ꯃꯔꯜ ꯂꯩꯕ ꯅꯨꯄꯥꯗ ꯃꯌꯨꯝ ꯄꯥꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯋꯥꯠꯇ ꯄꯥꯗꯅ ꯍꯤꯡꯒꯦ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ. ꯑꯗꯨꯒ ꯃꯔꯝ ꯑꯁꯤꯅꯁꯨ ꯃꯉꯣꯟꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯛꯄ ꯅꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯏꯅꯥꯛꯄꯨ ꯈꯨꯟꯗ꯭ꯔꯕꯗꯤ ꯑꯃꯠꯇ ꯑꯌꯥꯕ ꯄꯤꯔꯝꯗꯦ. ꯃꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯗꯤ ꯃꯃꯥ ꯃꯦꯝꯆꯥꯅꯗꯤ ꯈꯪꯗꯕꯅ ꯅꯣꯡꯃꯗꯤ ꯊꯥꯕꯂꯩꯗ ꯍꯥꯏꯔꯛꯏ. ꯕꯦꯝꯃ ꯌꯦꯡꯉꯣꯏ, ꯉꯁꯤꯗꯤꯅꯦ ꯏꯃꯥ ꯅꯉꯣꯟꯗ ꯋꯥ ꯈꯔ ꯍꯥꯏꯒꯦ. ꯅꯪꯁꯦ ꯑꯉꯥꯡ ꯑꯣꯏꯗ꯭ꯔꯕꯅꯤ, ꯅꯌꯨꯝ ꯅꯀꯩ ꯄꯥꯟꯕ ꯌꯥꯕ ꯃꯇꯝ ꯑꯗꯨ ꯑꯣꯏꯔꯕꯅꯤ. ꯑꯗꯨꯅꯅꯦ ꯕꯦꯝꯃ, ꯅꯪꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗꯒꯤ ꯅꯍꯥꯛꯅ ꯈꯣꯏꯗꯥꯖꯕ, ꯅꯪꯒ ꯋꯥꯈꯜꯂꯣꯟ ꯆꯥꯟꯅꯖꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯈꯟꯗꯨꯅ ꯂꯨꯍꯣꯡꯅꯕ ꯇꯧꯁꯤꯅꯦꯍꯦ. ꯏꯃꯥꯁꯨ ꯑꯍꯜ ꯑꯣꯏꯔꯛꯂꯕꯅꯤ, ꯉꯁꯤ ꯍꯌꯦꯡ ꯇꯝꯕ ꯉꯝꯗ꯭ꯔꯕꯅꯤ. ꯑꯗꯨꯅꯅꯦ ꯏꯃꯥꯅ ꯀꯜꯂꯤꯉꯩ ꯑꯁꯤꯗ ꯅꯪꯕు ꯃꯐꯝ ꯆꯥꯅ ꯊꯥꯖꯕꯗꯣ ꯏꯃꯥ ꯄꯥꯝꯃꯤ. ꯏꯃꯥ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩꯒꯤ ꯐꯅꯅꯕꯅꯤ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤ. ꯑꯗꯨꯕꯨ ꯏꯃꯥ, ꯑꯩ ꯃꯐꯝ ꯑꯁꯤꯗ ꯋꯥꯕ ꯌꯥꯕꯁꯨ ꯋꯥꯔꯤ. ꯑꯗꯨꯅ ꯑꯩ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯋꯥꯅ ꯍꯤꯡꯕꯗꯣ ꯄꯥꯝꯗ꯭ꯔꯦ. ꯑꯗꯨꯅ ꯏꯃꯥ, ꯅꯆꯥꯗꯤ ꯌꯨꯝ ꯄꯥꯟꯕ ꯇꯥꯔꯁꯨ ꯏꯅꯥꯛ ꯈꯨꯟꯕ, ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯕ ꯅꯨꯄꯥꯗ ꯑꯣꯏꯅ ꯌꯨꯝ ꯄꯥꯟꯒꯅꯤ. ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯁꯤꯗꯤ ꯌꯦꯡꯉꯨ, ꯃꯁꯥꯅ ꯁꯨꯔ ꯅꯣꯝꯂꯒ ꯍꯤꯡꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ. ꯑꯗꯨꯅ ꯑꯩꯁꯨ ꯃꯈꯣꯏꯒ ꯌꯨꯝ ꯄꯥꯟꯃꯤꯟꯅꯗꯨꯅ ꯍꯤꯡꯂꯕꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯋꯥꯅ ꯑꯗꯨꯝ ꯂꯦꯟꯈꯤꯕ ताबनी अदुने इमा नचादी मतिक चाबा नुपा अमा गाइखिनि अदु नत्रगदी अयुंगमदा पांजरोय हाय अदुमना हाइबा हौनदेने नंगबो सेसे इमा वा हाइगे मियोइबगी पुंसिबु तंबा ngambro हौजिक मखोइने हिंगलिबा सुमाइने अदुम वाना हिंगनी नुंगाइरकनी हाइबा अदु तंबा ngamba नथिने अदुगा इनाक फना खोल्लबसु लाइबक थिबा थौदोक अमदे हेक्ता वाथारकपसु यारिबनी अदुनने इमाना हाइगदबदी नंग वाखल मुना खल्लु कोइबेमा अदुबु थाबलै ममाना हाइबो वादो तारमदे माना थोकपा अमा पंगांगदा गांगदुना लैरि नोंमा निनिगी मतुंगनि थाबलै मखोइगी लौफमदा चटलुनबा सेम सारि अदुबु ममादा अमुक येंगदुना हाइरई इमा ngasidi लौफमदा चटपदो अई तोमदा चटलगे नुंसानागा साबने इमागी नतौदो अई येंगबा ngamdeba थबकसे यामना लैबसु नतबनिना अई अदुम चटलगे इमा है नतेनि हे नंगबु यागद्रो नतोमदा चटके हारिसिबो यानिबा इमा अदो होरेने इंजांगदो अचंबा मथोंगमुखो नुंसादा वाना चटलुरगा मरेक महाव थोकपा इंजांग चाबसे नुंगाइतेबा हक्चांगसे तेखतपगी महुत्ता हेन्ना सोंथै होय होय इमाने इचाना चानिंगबा इंसांग अदु थोंगमगे मसिदगी थाबलैसु लौफमदा अमुक लागले अदुबु लाइबक थिबा हाइबदु ओइरे थाबलैना मखोइगी लौफम अदु हेक योरकपा मतमददि मखोइगी चुजाक पांबीसिंग अदु सासनना मांगहलम्ब्रा नत्रगा मियोइ खरना अतमना तवंबनरा खंगदे चुजाक पांबीसिंग अदुदि लोइना नैखाइदुना मांगहलमले
ꯃꯗꯨ ꯎꯕꯗ ꯊꯥꯕꯂꯩꯗꯤ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯀꯞꯄꯁꯨ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯌꯨꯝꯗ ꯊꯨꯅꯃꯛ ꯆꯦꯜꯂꯛꯇꯨꯅ ꯃꯃꯥꯗꯁꯨ ꯄꯥꯎ ꯑꯗꯨ ꯇꯝꯂꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯃꯊꯥ ꯁꯥꯕꯗ ꯂꯣꯏꯔꯦ꯫ ꯆꯨꯖꯥꯛꯁꯤꯡ ꯑꯗꯨꯕꯨ ꯌꯣꯜꯂꯒ ꯃꯈꯣꯏꯒꯤ ꯆꯥꯅꯅꯕ ꯆꯦꯡ ꯍꯋꯥꯏ ꯋꯥꯟꯁꯤꯟꯒꯦ ꯈꯜꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯑꯁꯥ ꯑꯗꯨ ꯄꯨꯡꯀꯥꯏ ꯀꯥꯏꯈ꯭ꯔꯦ꯫ ꯑꯗꯨꯒ ꯊꯥꯕꯂꯩꯅꯁꯨ ꯀꯞꯅ ꯀꯞꯅ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤꯕꯣ? ꯅꯣꯡꯗꯝ ꯃꯃꯥꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯑꯁꯤꯗ ꯊꯝꯕꯤꯔꯝꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯖꯕꯕꯨ ꯀꯔꯝꯕ ꯃꯤꯐꯠꯇꯅꯣ? ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯤ ꯀꯔꯝꯕ ꯂꯝꯍꯦꯟꯕ ꯁꯥꯁꯟꯅ ꯇꯧꯔꯝꯂꯤꯕꯅꯣ? ꯏꯃꯥ, ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯤꯕꯨ ꯀꯩꯅꯣ? ꯏꯃꯥ ꯏꯆꯥꯕꯨ ꯆꯔꯥ ꯍꯦꯟꯗꯨꯅ ꯁꯤꯕ ꯇꯥꯔꯤꯕ꯭ꯔꯣ? ꯕꯦꯝꯃ, ꯏꯃꯥꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯀꯅꯥꯗ ꯀꯔꯤ ꯂꯥꯟꯈꯤꯗꯨꯅ ꯑꯁꯨꯛ ꯌꯥꯝꯅ ꯊꯤꯕ ꯂꯥꯏꯕꯛ ꯑꯁꯤꯕꯨ ꯇꯝꯕꯤꯔꯝꯂꯤꯕꯅꯣ? ꯐꯔꯦꯁꯦ, ꯑꯗꯨꯕꯨꯅꯦ, ꯂꯥꯏꯕꯛ ꯃꯥꯅ ꯐꯅ ꯊꯤꯅ ꯇꯝꯂꯝꯂꯕꯁꯨ ꯑꯩꯈꯣꯏꯁꯨ ꯍꯤꯡꯅꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯕꯗꯤ ꯂꯦꯞꯄ ꯌꯥꯗꯦ꯫ ꯑꯗꯨꯅ ꯍꯌꯦꯡꯁꯦ ꯏꯃꯥ ꯏꯆꯥ ꯈꯨꯂꯥꯛꯄꯒꯤ ꯂꯧꯐꯝꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯊꯕꯛ ꯁꯨꯕ ꯌꯥꯎꯔꯤꯕ ꯑꯁꯤꯗ ꯆꯠꯇꯨꯅ ꯊꯕꯛ ꯁꯨꯕ ꯌꯥꯎꯔꯨꯔꯁꯤ꯫ ꯑꯗꯨꯒꯅꯦ, ꯃꯥꯡꯈ꯭ꯔꯕ ꯂꯧꯐꯝ ꯑꯁꯦ ꯅꯧꯅ ꯑꯃꯨꯛ ꯁꯦꯝꯒꯠꯅꯕ ꯇꯧꯁꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯣꯡꯉꯥꯜꯂꯛꯄꯗꯒꯤꯅ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯑꯗꯨ ꯆꯣꯛꯊꯕ ꯂꯩꯇ ꯂꯦꯞꯇꯅ ꯊꯕꯛ ꯁꯨꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯅꯕ ꯈꯔ ꯋꯥꯟꯁꯤꯟꯗꯨꯅ ꯃꯈꯣꯏꯒꯤ ꯂꯧꯐꯝ ꯑꯗꯨꯕꯨ ꯁꯦꯝꯒꯠꯅꯕ ꯍꯥꯏꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯥꯕꯂꯩꯗꯨ ꯃꯇꯝ ꯈꯔ ꯆꯥꯕꯣꯏ ꯆꯥꯗꯕꯣꯏ ꯅꯨꯡꯁꯥ ꯃꯔꯛ ꯑꯗꯨꯗ ꯂꯦꯞꯇꯅ ꯊꯕꯛ ꯁꯨꯔꯛꯄꯅ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯃꯁꯥ ꯑꯗꯨ ꯆꯣꯛꯊꯕ ꯍꯦꯟꯃꯟꯈꯤꯕꯅ ꯌꯥꯝꯅ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯁꯥ ꯄꯨꯝꯕꯁꯨ ꯆꯤꯛꯄ ꯅꯥꯕꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯕꯅꯤ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯦꯝꯆꯥꯗꯤ ꯌꯥꯝꯅ ꯄꯥꯈꯠꯆꯔꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯄꯣꯛꯄ ꯃꯄꯥ ꯑꯗꯨꯁꯨ ꯑꯁꯨꯝꯅ ꯊꯕꯛ ꯀꯟꯅ ꯁꯨꯃꯟꯕꯗꯒꯤ ꯃꯁꯥ ꯅꯥꯈꯤꯕ ꯑꯗꯨꯅ ꯍꯧꯒꯠꯄ ꯉꯝꯗꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈꯤꯗꯕꯅꯤ꯫ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯁꯤꯁꯨ ꯑꯁꯨꯝꯅ ꯃꯄꯥꯒꯨꯝꯅ ꯂꯩꯈꯤꯗꯕ ꯊꯣꯛꯂꯕꯗꯤ ꯀꯝꯗꯧꯒꯅꯤ ꯍꯥꯏꯅ ꯃꯃꯥ ꯃꯦꯝꯆꯥ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯏꯕꯛꯅ ꯐꯔꯤꯕꯁꯨ ꯊꯥꯕꯂꯩ ꯑꯗꯨ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯁꯥ ꯑꯗꯨ ꯀꯟꯈꯠꯂꯛꯇꯨꯅ ꯍꯥꯟꯅꯒꯨꯝꯅ ꯀꯔꯤꯁꯨ ꯇꯧꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒ ꯅꯣꯡꯃꯗꯤ ꯊꯥꯕꯂꯩ ꯍꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯔꯕ ꯀꯨꯝꯍꯩ ꯑꯃꯈꯛ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯀꯨꯝꯍꯩ ꯑꯗꯨ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯀꯌꯥꯗꯒꯤꯁꯨ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯥꯛꯇꯨꯅ ꯁꯔꯨꯛ ꯌꯥꯔꯝꯃꯤ꯫ ꯃꯈꯣꯏꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ ꯄꯥꯈꯪ ꯑꯃꯈꯛꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯊꯧꯕ ꯀꯧꯏ꯫ ꯃꯍꯥꯛ ꯑꯁꯤ ꯏꯅꯥꯛ ꯌꯥꯝꯅ ꯈꯨꯟꯕ ꯅꯠꯇ꯭ꯔꯒꯁꯨ ꯂꯧ ꯏꯪꯈꯣꯜꯗꯤ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕꯅ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯗꯨꯒ ꯃꯁꯛ ꯃꯇꯧꯁꯨ ꯌꯥꯝꯅ ꯐꯖꯕ ꯑꯣꯏꯕꯅ ꯂꯩꯁꯥꯕꯤ ꯃꯈꯩꯅꯗꯤ ꯃꯥꯕꯨ ꯎꯕꯗ ꯌꯥꯝꯅ ꯉꯥꯎꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯗꯨꯒ ꯃꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇꯁꯨ ꯊꯧꯕꯕꯨ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯖꯔꯝꯃꯤ꯫ ꯏꯇꯥ, ꯌꯦꯡꯉꯨꯗꯨ, ꯑꯁꯤꯗꯒꯤ ꯄꯥꯈꯪ ꯑꯁꯦ ꯃꯁꯛꯁꯦ ꯈꯨꯐꯖ ꯑꯃ ꯇꯧꯋꯦꯕ꯫ ꯑꯁ, ꯀꯔꯤ ꯈꯨꯐꯖꯅꯣ ꯑꯁꯤꯕꯣ? ꯑꯩꯗꯤ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯔꯦ ꯍꯥꯏꯕ꯫ ꯍꯦ, ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯆꯠꯂꯛꯀꯅꯨꯀꯣ, ꯑꯁꯤꯗꯤ ꯑꯩꯒꯤꯅꯤ ꯑꯩꯒꯤ꯫ ꯏꯁ, ꯉꯝꯕꯤꯔꯦꯗ, ꯃꯤ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯌꯦꯡꯖꯔꯤꯁꯦ ꯑꯔꯦꯝꯕꯗ ꯇꯥꯍꯜꯂꯒꯦ ꯍꯥꯏꯔꯣ? ꯌꯥꯔꯦꯁꯦ, ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯈꯠꯅꯕꯒꯤ ꯃꯍꯨꯠꯇꯅꯦ, ꯅꯨꯄꯥꯁꯤꯗ ꯄꯨꯟꯅ ꯍꯦꯛ ꯂꯩꯃꯤꯟꯅꯔꯁꯦ꯫ ꯅꯪꯅ ꯑꯍꯜ ꯑꯣꯏꯔꯣ, ꯑꯗꯨꯒ ꯑꯩꯅ ꯈꯔꯁꯨ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯑꯇꯣꯝꯕꯤ ꯑꯣꯏꯔꯒꯦ꯫ ꯍꯣꯏꯅꯦ, ꯑꯗꯨꯅ ꯐꯔꯦꯅꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯁꯦꯜ ꯄꯨꯟꯅ ꯑꯃꯨꯛꯁꯨ ꯅꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯇꯥꯏꯗ ꯊꯧꯕꯗꯤ ꯃꯍꯥꯛꯀꯤ ꯃꯤꯠꯇ ꯊꯥꯕꯂꯩꯗꯅꯤ ꯎꯔꯤꯕ꯫ ꯉꯁꯥꯏꯗꯒꯤ ꯃꯍꯥꯛꯇꯤ ꯊꯥꯕꯂꯩꯕꯨ ꯍꯦꯛ ꯎꯔꯨꯕ ꯃꯤꯀꯨꯞꯇꯒꯤ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯊꯥꯕꯂꯩꯁꯨ ꯊꯧꯕꯅ ꯃꯉꯣꯟꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯌꯦꯡꯂꯦ ꯍꯥꯏꯕ ꯑꯁꯤ ꯈꯪꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯊꯥꯕꯂꯩꯅꯁꯨ ꯊꯧꯕ ꯑꯁꯤ ꯍꯦꯛ ꯌꯦꯡꯕꯗ ꯋꯥꯠꯇ ꯄꯥꯗꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯕ ꯑꯗꯨ ꯈꯪꯕꯗꯒꯤ ꯃꯥꯕꯨꯁꯨ ꯅꯨꯡꯁꯤꯕ ꯐꯥꯎꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯊꯧꯕꯅ ꯊꯥꯕꯂꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯜ, ꯅꯪꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯒꯦ? ꯑꯗꯣ ꯂꯥꯟꯅꯗꯤ ꯂꯧꯒꯅꯨꯀꯣ, ꯑꯩ ꯅꯪꯒ ꯋꯥꯔꯤ ꯈꯔ ꯁꯥꯅꯤꯡꯉꯤ꯫ ꯑꯗꯨꯅ ꯃꯇꯝ ꯈꯖꯤꯛꯇꯪ ꯄꯤꯕꯤꯕ ꯌꯥꯒꯗ꯭ꯔꯥ? ꯌꯥꯅꯤꯌꯦ ꯏꯕꯨꯡ, ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯣ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ꯫ ꯑꯗꯨꯒ ꯑꯩꯒꯤ ꯃꯤꯡꯕꯨꯗꯤ ꯊꯥꯕꯂꯩ ꯀꯧꯏ꯫ ꯑꯣ, ꯊꯥꯕꯂꯩ ꯍꯥꯏꯕ, ꯌꯥꯝ ꯐꯖꯩ꯫ ꯑꯗꯣ ꯊꯥꯕꯂꯩ, ꯑꯩꯅ ꯅꯪꯕꯨ ꯉꯁꯥꯏꯗꯒꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯌꯦꯡꯖꯕꯁꯦ ꯅꯪꯅꯁꯨ ꯈꯪꯂꯝꯕꯁꯨ ꯌꯥꯏ꯫ ꯑꯗꯣ ꯑꯩꯅ ꯅꯪꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯨꯔꯦ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯅꯪꯅꯁꯨ ꯑꯃꯨꯛꯇ ꯏꯀꯥꯏ ꯈꯨꯝꯅꯕꯤꯌꯨ꯫ ꯑꯁ, ꯏꯕꯨꯡ, ꯑꯩꯗꯤ ꯏꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯌꯣꯛꯄꯅꯦ꯫ ꯑꯗꯨꯅ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏꯗ ꯊꯃꯣꯏ ꯍꯦꯛꯇ ꯄꯤꯊꯣꯛꯄ ꯑꯗꯨꯗꯤ ꯑꯩꯗꯤ ꯉꯝꯖꯔꯣꯏ꯫ ꯑꯗꯨꯅ ꯏꯕꯨꯡꯅꯁꯨ ꯑꯩꯉꯣꯟꯗ ꯏꯕꯨꯡꯒꯤ ꯃꯔꯝꯗ ꯁꯦꯡꯅ ꯍꯥꯟꯅ ꯑꯃꯨꯛꯇ ꯈꯪꯍꯟꯕꯤꯌꯨ꯫ ꯅꯪꯅ ꯍꯥꯏꯔꯤꯗꯨꯁꯨ ꯌꯥꯝ ꯆꯨꯝꯃꯤ꯫ ꯅꯨꯄꯤ ꯍꯥꯏꯕ ꯑꯁꯤꯗꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯒꯗꯕꯅꯤ꯫ ꯑꯗꯣ ꯑꯩꯁꯦ ꯅꯣꯏꯒ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯑꯆꯧꯕ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤꯅꯤ꯫ ꯏꯃꯤꯡꯅ ꯊꯧꯕ ꯀꯧꯏ꯫
ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯗꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯩ ꯏꯊꯟꯇ ꯍꯤꯡꯖꯕꯅꯤ꯫ ꯑꯗꯨꯒ ꯊꯥꯕꯂꯩ, ꯑꯩꯍꯥꯛ ꯑꯁꯦ ꯌꯥꯝꯅ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯗꯧꯅ ꯍꯦꯛꯇ ꯍꯦꯟꯗꯣꯛ ꯄꯥꯊꯣꯛꯅ ꯂꯩꯕ ꯃꯤꯁꯛ ꯑꯃꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤꯁꯨ ꯆꯥꯎꯔꯕ ꯂꯧꯐꯝ, ꯏꯪꯈꯣꯜ ꯂꯩꯖꯗꯨꯅ ꯋꯥꯠꯇ ꯄꯥꯗꯅꯗꯤ ꯍꯤꯡꯖꯔꯤ꯫ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯊꯥꯕꯂꯩꯅ ꯃꯊꯃꯣꯏꯗ ꯈꯟꯖꯔꯝꯃꯤ꯫ ꯑꯩ ꯅꯨꯄꯥ ꯑꯁꯤꯒ ꯂꯨꯍꯣꯡꯗꯨꯅ ꯂꯩꯃꯤꯟꯅꯕꯅ ꯐꯔꯅꯤ꯫ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯄꯥꯏꯕ ꯉꯥꯏꯔꯤꯉꯩꯗ ꯌꯨꯝ パンꯕ ꯈꯪꯈꯤꯗꯕꯁꯨ ꯀꯅꯥꯅ ꯈꯪꯕꯅꯣ? ꯑꯗꯨꯒ ꯅꯨꯄꯥ ꯑꯁꯤꯁꯨ ꯂꯥꯏꯔꯕ ꯃꯤꯑꯣꯏ ꯑꯃꯁꯨ ꯅꯠꯇꯦ꯫ ꯃꯥꯁꯨ ꯑꯩꯈꯣꯏꯒ ꯌꯦꯡꯅꯔꯨꯔꯗꯤ ꯏꯅꯥꯛ ꯈꯨꯟꯕ ꯆꯤꯡꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯩ ꯃꯥꯒ ꯑꯣꯏꯅ ꯍꯤꯡꯃꯤꯟꯅꯕꯅ ꯐꯔꯅꯤ꯫ ꯑꯁꯤ ꯈꯟꯗꯨꯅ ꯊꯧꯕꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯑꯗꯨꯕꯨ ꯍꯔꯥꯎꯅ ꯌꯥꯕ ꯄꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯊꯧꯕꯅ ꯑꯃꯨꯛ ꯃꯦꯝꯆꯥꯗ ꯍꯥꯏꯖꯗꯨꯅ ꯍꯧꯖꯤꯛꯇꯤ ꯊꯥꯕꯂꯩ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯗꯨꯅ ꯊꯧꯕꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯆꯠꯈꯤꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯃꯇꯧ ꯑꯗꯨꯗ ꯃꯦꯝꯆꯥꯅ ꯃꯆꯥꯅꯨꯄꯤꯗ ꯌꯨꯝꯕꯥꯂꯣꯟꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯀꯌꯥ ꯑꯃꯁꯨ ꯇꯝꯕꯤꯔꯝꯃꯤ, ꯑꯗꯨꯒ ꯐꯖꯕ ꯋꯥꯍꯩ ꯀꯌꯥ ꯑꯃꯁꯨ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ: "ꯕꯦꯃꯥ, ꯌꯦꯡꯉꯣꯏ, ꯏꯃꯥꯅ ꯍꯥꯏꯒꯗꯕꯗꯤ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯅꯌꯨꯝ ꯅꯀꯩ ꯄꯥꯜꯂꯕꯅꯤꯅ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯑꯁꯤꯕꯨ ꯅꯪꯒꯤ ꯃꯤꯠꯅ ꯍꯦꯛ ꯎꯕ ꯏꯁꯣꯔꯃꯛꯅꯤ ꯍꯥꯏꯅ ꯈꯟꯒꯗꯕꯅꯤ꯫ ꯀꯩꯗꯧꯅꯨꯡꯗꯁꯨ ꯅꯪꯅ ꯅꯄꯨꯔꯣꯏꯕꯒꯤ ꯃꯐꯝꯗ ꯃꯤꯅꯝꯂꯣꯏꯗꯕꯅꯤ꯫ ꯃꯥꯅ ꯋꯥꯔꯦ ꯅꯪꯁꯨ ꯋꯥꯃꯤꯟꯅꯒꯗꯕꯅꯤ, ꯃꯥꯅ ꯅꯨꯡꯉꯥꯏꯔꯦ ꯅꯪꯁꯨ ꯅꯨꯡꯉꯥꯏꯃꯤꯟꯅꯒꯗꯕꯅꯤ꯫ ꯃꯥꯅꯅꯦ ꯐꯅ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯝꯕ ꯇꯥꯔꯒꯁꯨ ꯅꯍꯥꯛ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯗꯨꯗꯤ ꯅꯋꯥ ꯅꯄꯨꯔꯣꯏꯕꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯑꯗꯨꯝ ꯍꯤꯡꯒꯗꯕꯅꯤꯀꯣ ꯏꯕꯦꯝꯃ"꯫ ꯊꯥꯕꯂꯩꯁꯨ ꯍꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯊꯧꯕ ꯑꯃꯗꯤ ꯊꯥꯕꯂꯩ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯊꯧꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯦ꯫ ꯊꯧꯕꯒꯤ ꯃꯌꯨꯝ ꯑꯗꯨ ꯌꯥꯝꯅ ꯆꯥꯎꯏ, ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯐꯖꯩ꯫ ꯍꯦꯛ ꯌꯦꯡꯕꯗ ꯊꯧꯕ ꯑꯁꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯦ ꯍꯥꯏꯕ ꯑꯗꯨꯝ ꯈꯪꯉꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯊꯥꯕꯂꯩꯅ ꯊꯧꯕꯕꯨ ꯅꯨꯡꯁꯤꯕꯁꯨ ꯑꯁꯨꯝ ꯍꯦꯟꯀꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯃꯇꯝ ꯈꯔ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯍꯤꯡꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯀꯟꯕ ꯑꯃ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯣꯡ ꯑꯗꯨꯁꯨ ꯆꯌꯣꯜ ꯑꯃ ꯍꯦꯟꯅ ꯂꯦꯞꯇꯅ ꯆꯨꯕꯗꯒꯤ ꯊꯧꯕ ꯍꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯐꯝ ꯑꯌꯥꯝꯕ ꯏꯁꯤꯡꯅ ꯂꯣꯏꯅ ꯊꯨꯝꯖꯤꯟꯈꯤꯔꯝꯃꯤ꯫ ꯂꯥꯏꯕꯛꯅ ꯊꯤꯔꯤꯕꯁꯨ ꯊꯧꯕꯒꯤ ꯂꯧꯐꯝ ꯑꯃꯗꯤ ꯏꯪꯈꯣꯜ ꯁꯝꯕꯜ ꯄꯨꯝꯅꯃꯛ ꯏꯁꯤꯡꯅ ꯂꯣꯏꯅ ꯊꯨꯝꯖꯤꯟꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯊꯧꯕ ꯑꯗꯨ ꯄꯠ ꯇꯠꯄ ꯃꯈꯩ ꯂꯥꯏꯔꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯊꯧꯕꯅ ꯀꯞꯇꯨꯅ ꯃꯇꯣꯝꯇ ꯍꯥꯏꯖꯔꯝꯃꯤ: "ꯏꯍꯦ ꯏꯁꯣꯔ, ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯕꯨ ꯀꯔꯤ ꯂꯥꯏꯕꯛꯅꯣ? ꯑꯩꯅ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯊꯝꯒꯦ ꯍꯥꯏꯅ ꯈꯟꯖꯔꯨꯕ, ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯏꯐꯝꯗ ꯁꯥꯟꯅꯔꯤꯕ ꯀꯨꯝꯍꯩ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯁꯨꯛ ꯌꯥꯝꯅ ꯇꯥꯡꯕ ꯃꯍꯩ ꯃꯔꯣꯡ ꯃꯌꯥꯝ ꯑꯁꯤ ꯑꯩꯅ ꯊꯥꯖꯤꯟꯖꯔꯨꯔꯒ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅꯃꯛ ꯃꯥꯡꯂꯦ꯫ ꯑꯩ ꯃꯨꯠꯂꯦ꯫ ꯅꯪ ꯄꯦꯜꯂꯣꯀꯣ? ꯅꯪ ꯑꯩꯒꯤ ꯑꯋꯥꯕꯁꯤ ꯎꯔꯒ ꯃꯄꯨ ꯏꯕꯨꯡꯉꯣ, ꯅꯪ ꯄꯦꯜꯂꯣꯀꯣ"꯫ "ꯃꯈꯣꯏ ꯄꯥꯕꯨꯡ, ꯌꯥꯔꯦ ꯇꯣꯛꯑꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝꯅ ꯊꯣꯛꯑꯣ ꯍꯥꯏꯅ ꯇꯝꯂꯝꯕꯅꯅꯤ꯫ ꯑꯩ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯇꯧꯗꯦ꯫ ꯏꯁꯤꯡ ꯑꯁꯤꯁꯨ ꯃꯌꯦꯡ ꯑꯁꯨꯝ ꯇꯥꯔꯛꯑꯁꯤꯗꯤ, ꯑꯗꯨꯅ ꯏꯁꯤꯡ ꯑꯁꯦ ꯃꯌꯦꯡ ꯍꯦꯛ ꯇꯥꯈꯤꯕꯒ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯧ ꯏꯪꯈꯣꯜ ꯑꯁꯤꯕꯨ ꯍꯣꯠꯅꯃꯤꯟꯅꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯥꯡꯈ꯭ꯔꯕ ꯏꯔꯜ ꯑꯁꯦ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯅꯅꯕ ꯍꯣꯠꯅꯔꯒ ꯂꯣꯏꯔꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯕꯂꯩꯅ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯊꯃꯣꯏꯗꯗꯤ ꯃꯥꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯐꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯄꯨꯔꯣꯏꯕ ꯎꯗ꯭ꯔꯤꯉꯩꯗ ꯃꯥꯁꯨ ꯃꯇꯣꯝꯇ ꯀꯞꯇꯨꯅ ꯏꯁꯣꯔꯕꯨ ꯋꯥꯔꯧꯅ ꯆꯩꯖꯔꯝꯃꯤ: "ꯏꯍꯦ ꯏꯁꯣꯔ, ꯅꯪ ꯌꯥꯝꯅ ꯐꯠꯃꯟꯗꯦ꯫ ꯂꯩꯁꯥꯔꯤꯉꯩꯗꯁꯨ ꯑꯩꯕꯨ ꯀꯌꯥꯗ ꯅꯪꯅ ꯋꯥꯍꯟꯕꯤꯕ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯅꯤ ꯈꯟꯗꯨꯅ ꯏꯄꯨꯔꯣꯏꯕꯒꯤ ꯃꯇꯨꯡꯗ ꯏꯟꯖꯔꯛꯂꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯍꯧꯖꯤꯛꯁꯨ ꯑꯃꯨꯛ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯅꯔꯛꯇꯨꯅ ꯑꯩꯕꯨ ꯋꯥꯅꯅꯕ ꯁꯤꯜꯂꯤ꯫ ꯑꯩꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯥꯟꯈꯤꯕꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯍꯟꯖꯤꯟ ꯑꯣꯠꯂꯤꯕꯁꯤꯕꯣ? ꯑꯩꯁꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯁꯤꯃꯒꯤ ꯑꯣꯏꯅ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯋꯥꯔꯒ ꯂꯩꯒꯗ꯭ꯔꯣ? ꯁꯤꯔꯝꯗꯥꯏ ꯃꯤꯀꯨꯞ ꯑꯗꯨꯗ ꯐꯥꯎꯕ ꯄꯣꯊꯥꯕ ꯐꯪꯗꯅ ꯁꯤꯔꯗ꯭ꯔꯣ ꯑꯩꯁꯤꯕꯣ"꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯆꯥꯎꯔꯝꯕ ꯏꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅꯃꯛ ꯃꯌꯦꯡ ꯇꯥꯈ꯭ꯔꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯊꯧꯕꯅ ꯃꯍꯥꯛꯀꯤ ꯇꯨꯡꯁꯤꯟꯖꯔꯝꯕ ꯁꯦꯜ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯃꯈꯣꯏꯒꯤ ꯂꯧꯐꯝ ꯑꯃꯗꯤ ꯏꯪꯈꯣꯜ ꯑꯗꯨꯕꯨ ꯁꯦꯝꯖꯤꯟꯅꯕ ꯍꯣꯠꯅꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯥꯕꯂꯩ ꯀꯩꯊꯦꯜꯗ ꯃꯇꯩ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤꯅ ꯆꯥꯅꯅꯕ ꯄꯣꯠꯆꯩ ꯈꯔ ꯂꯩꯕ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯊꯥꯕꯂꯩꯒꯤ ꯑꯣꯏꯅꯗꯤ ꯃꯍꯥꯛꯅ ꯊꯧꯕꯒꯤ ꯃꯅꯥꯛꯇ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯀꯩꯊꯦꯜ ꯀꯥꯔꯛꯄ ꯅꯨꯃꯤꯠꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯐꯖꯔꯕ ꯃꯁꯛ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯀꯩꯊꯦꯜ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅꯗꯤ ꯃꯍꯥꯛꯄꯨ ꯀꯨꯝꯍꯩ ꯌꯦꯡꯕꯒꯨꯝꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯥꯕꯂꯩ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯉꯣꯟꯗꯗꯤ ꯑꯅꯧꯕ ꯑꯣꯏꯅ ꯊꯣꯛꯄ ꯊꯧꯗꯣꯛ ꯅꯠꯇꯦ꯫ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯑꯣꯏꯕꯒꯤ ꯍꯧꯅꯁꯥ ꯃꯄꯥꯜ ꯏꯄꯥꯜ ꯊꯣꯛꯄ ꯃꯇꯝꯗ ꯃꯤꯌꯥꯝꯅ ꯃꯥꯕꯨ ꯑꯁꯨꯃꯥꯏꯅ ꯌꯦꯡꯅꯕ ꯑꯁꯤꯗꯤ ꯇꯣꯏꯅ ꯑꯗꯨꯃꯛ ꯊꯣꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯊꯥꯕꯂꯩꯅ ꯑꯦꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯌꯣꯟꯕꯤ ꯍꯅꯨꯕꯤ ꯑꯃꯒꯤ ꯄꯣꯠꯐꯝꯗ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ: "ꯏꯃꯥ, ꯑꯁꯤꯒꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯤꯒ ꯊꯕꯤ ꯈꯔꯒ ꯂꯧꯖꯒꯦ"꯫ "ꯍꯣꯏ ꯍꯣꯏ, ꯌꯥꯅꯤ ꯏꯕꯦꯝꯃ, ꯏꯃꯥ ꯄꯤꯔꯛꯀꯦ"꯫ "ꯑꯗꯣ ꯏꯕꯦꯝꯃ, ꯅꯪꯗꯤ ꯅꯁꯛ ꯅꯇꯧꯒꯁꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗꯀꯣ, ꯂꯥꯏꯒꯤ ꯃꯆꯥꯕꯨ ꯃꯥꯜꯂꯤ꯫ ꯑꯗꯣ ꯅꯪꯁꯦ ꯏꯃꯥꯅꯗꯤ ꯍꯥꯟꯅꯁꯨ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ,
Nate nangbu kanagi macha mamauno ne. Ima, aidi atopa leibakdagini mafam asida luhonglaga lakpasu kuidri. Aise thaubogi nupi ne ima. Haima. Icha thaubogi nupi oireko nangse. Hai yengoi ima wa haigi. Icha thauba ado yamna mabuk mapau phabani. Aduga ne pukchel so yamna chawbani. Nangdi magi nupi oiba phangjaribase naraibak yamna pharabani ko. Aikhoigi leibak asida ne ma amu phaba nupa. Kanasu leiramloi. Ado ngaikho ne handang imana na khoigi maramda pawa mataribasibu chumbrani he. Kari pauno ima. Mina sum hainabada handang ising ichaw thokiba aduda. Thaubogi pak chawraba lofam ado loina mang takre hai. Nate madubo chumraba. Hoima achumbani ikhoisu mamal tangba mahai marong aktasu thajiluba oibana. Selsu asuki matik yamna manglo poni da ima. Hoini bema. Laisi su phatman khidraba haibaduni. Ado thoina su warunuda imausidi. Icha thaubodo hotnaba yamna kanjabani. Aduna ne. Manglabasu amuk nungna hanjilakanida. Sesi. Nangi khamenga thabigado sida leire. Thabalai su poche adu bulauraga magi pifam tokpa sel adu piramlaga mamai adu leithoktuna. Thang ama ani thangba hobuda mangairi. Yamna masak matau phajaba wang chawraba atangba phiset leitengtana yomlaba nupa amana thabalai mamangda leptuna leiramba aduda mahakna urame. Thabalai nupa aduna magi mamangda adumna khangni lepsalakpa aduda masa adu khangpre khangi. Magi matau aduda nupa aduna amung hairei. Ichal. Nangbu khanglaba. Saunuko. Ay nangonda wamta haige haina changlakpani. Ado nangbu khanganba oina thokra male. Nupa adugi lemjaba matau aduda phazaraba phiset leiteng aduda mahak asi yamna ina kaira khunba miyoi amani haibadu thabalaina su khanglame. Aduga hojikti magi thamoidasu nupa asigi mami ama khanghaudana takhirame. Aduga tapna amu khumdai. Kaisu kaideda. Ado kari habigadabano. Icha nangse nasak yamna phazai. Nangi mingbu kari kaubogi. Aigi mingdi thabalai kawi. Oh, thabalai. Ado thabalai. Aise leibak asigi ningthaugi naitom pokjaba machanu pangambani. Ado nangne hayingse konungda amukta karo. Ai nanga wari khara sanani. Ngasidi miyam tinba marak asida nungairaroi haina tawbani. Phani mazai bungo. Ai haying soidana maklakjagi. Ase haiduna thabalai mayumda hankhirami. Mahakna chakhiba ado ngambanadi. Mamit adu kuptaba makai. Yamna karamba midyeng amaga loinana yengduna leihawi. Asomdana thabalai adu lambida chatna wakhal kaya amasu khanjarami aduga matomta so haijarami. Aise hojikti. Mapu mahakna chanbigadawra male. Wana hingbase. Manasu yengbada nungaitraduna. Aibu nungai yaifana hingnanaba lambi ama sinbiragli. Ado. Aidi yum palabi mawamani. Aini aigi puroiba sibu ningthau macha asigidamak thadoklamraga chaludu sibu achumba khongthang oigadawribra. Hera. Sibu aigi ralo. Mana ibu nungaina thamba ngamdrabanina. Aigidi nungainaba mafam ama thikiba haibase. Masana tabani. Isak itau phajabagi kanaba haibase. Masi oiramba tareko. Asumna yamna nungaiba wakhalga iroinaduna mahak mayumda halaklame. Mathangi numitni. Thaubana lawfamda hek chatkibaga thabalai adu maphinana setuna konungda karaklame. Aduga ngambana su mahak soidana lakani haiba adu khangbadagi konunggi thongjinda leptuna ngairaga leirami. Ngaihaki matungdadi thabalai su konungda yaurakladuna ngambaga thengnarami. Aduga makhoi ani punna konung aduda changminakre. Masidagi ngambana thabalaida amuk hairei. Thabalai, nangse yamna phajai. Aina nangbu ngarang hek ubaga aigi thamoida nungshiba amadi dum phaukrabani. Adu nangbu aigi konung asida nungaina hingminaba adu pamdabra. Ainane, nangbu yamna nungaina thambigani. Nangi karisu watlaloi. Machai bungona takpiriba wafamada aigi oinadi laibak yamna phabani. Adubu aidi yum panduna ipuroiba lairabi mawamani. Kaino hairisibo? Asengbairo? Nade. Kayam kuiragi nakhoi ni luhongba? Kuibabudi kuidri tha mangamukta ngairi. Oh, kaisu kaidise. Aigi nupi ahal amadi atombisu lairibani. Aina hariba wafam ase nang yamunadi khalo. Nangi lairaba napuroiba aduna aina nangoda pigadawriba nungaiba adumna marik mahau thokpa punsi mahing ase piba kaisu ngamloi. Masidagi thabalaidu wakhal khanduna mahak mayumda halaklame. Numid adugi numidangdu thabalai tumthaba yakhidre. Mathangi ayukni.
ꯊꯥꯕꯂꯩ ꯑꯃꯗꯤ ꯊꯧꯕ ꯃꯈꯣꯏꯒꯤ ꯂꯧꯐꯝꯗ ꯆꯠꯅꯅꯕ ꯍꯥꯏꯅ ꯁꯦꯝ ꯁꯥꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡꯗ ꯁꯒꯣꯜ ꯃꯌꯥꯝ ꯑꯃ ꯊꯧꯔꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯄꯥꯟꯗ ꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯉꯝꯕ ꯑꯗꯨ ꯃꯅꯥꯏ ꯃꯁꯤꯜ ꯃꯌꯥꯝ ꯑꯃꯒ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯗꯨ ꯎꯕꯗ ꯊꯥꯕꯂꯩꯗꯤ ꯃꯁꯥꯗꯨ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯧꯕꯗꯨꯗꯤ ꯀꯔꯤꯁꯨ ꯈꯪꯗꯕ ꯑꯣꯏꯕꯅ ꯉꯝꯕꯗ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯃꯆꯥ ꯏꯕꯨꯡꯉꯣ, ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯂꯩꯔꯕꯒꯦ?" "ꯊꯧꯕ, ꯌꯦꯡꯉꯨ, ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯦ ꯑꯩꯅ ꯑꯍꯥꯟꯕ ꯎꯕ ꯃꯛꯇꯗ ꯌꯥꯝꯅ ꯄꯥꯝꯖꯕ ꯐꯥꯎꯈ꯭ꯔꯦ꯫ ꯑꯗꯨꯅꯅꯦ, ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯑꯩꯉꯣꯟꯗ ꯄꯤꯔꯣ꯫ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯅꯪꯅ ꯌꯥꯗ꯭ꯔꯕꯗꯤ ꯑꯩꯍꯥꯛꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯁꯥꯊꯤꯕꯒꯦ ꯍꯥꯏꯕ ꯑꯗꯨꯁꯨ ꯅꯪꯅ ꯍꯦꯟꯅ ꯈꯪꯂꯝꯒꯅꯤ꯫ ꯃꯆꯥ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯍꯥꯛꯅ ꯃꯆꯥ ꯏꯕꯨꯡꯉꯣꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗ ꯊꯤꯡꯕꯒꯤ ꯏꯊꯤꯛ ꯂꯩꯖꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯁꯤꯗꯤ ꯃꯤꯔꯣꯜꯂꯤ꯫ ꯃꯍꯥꯛꯀꯤ ꯄꯤꯄꯨꯛꯅꯨꯡꯗ ꯑꯩꯒꯤ ꯏꯆꯥꯗꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯆꯥ ꯏꯕꯨꯡꯉꯣ ꯍꯣꯏꯒꯤ ꯅꯤꯡꯊꯧ ꯁꯥꯒꯩ ꯑꯗꯨꯒꯤ ꯆꯠꯅꯕꯤ ꯑꯣꯏꯅ ꯑꯇꯣꯞꯄ ꯁꯥꯒꯩ ꯑꯃꯒꯤ ꯃꯆꯥ ꯌꯥꯎꯔꯕ ꯃꯧ ꯑꯃꯕꯨ ꯂꯧꯕ ꯌꯥꯗꯦ ꯍꯥꯏꯅ ꯍꯥꯏꯅꯕ ꯃꯗꯨ ꯀꯥꯎꯕꯤꯒꯅꯨ." ꯇꯁꯦꯡꯅꯃꯛꯀꯤꯁꯨ ꯊꯥꯕꯂꯩ ꯊꯧꯕꯒꯤ ꯑꯁꯦꯡꯕ ꯃꯆꯥ ꯑꯃ ꯃꯍꯥꯛꯀꯤ ꯄꯤꯄꯨꯛꯅꯨꯡꯗ ꯃꯤꯇꯝꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯉꯝꯕꯅꯗꯤ ꯊꯥꯖꯔꯝꯗꯦ꯫ ꯑꯗꯨꯅ ꯇꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯅꯪꯒꯤ ꯋꯥꯐꯝ ꯑꯗꯣ ꯑꯩ ꯊꯥꯖꯕ ꯉꯝꯗꯦ꯫ ꯅꯪꯅꯗꯤ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯦ ꯑꯩꯉꯣꯟꯗ ꯄꯤꯊꯣꯛꯅꯤꯡꯗꯕꯅꯤꯅ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯃꯨꯟꯅꯅꯕ ꯍꯥꯏꯅ ꯎꯄꯥꯏ ꯑꯃ ꯍꯦꯛꯇ ꯁꯤꯖꯤꯟꯅꯔꯛꯀꯅꯤ꯫ ꯑꯗꯨꯅ ꯑꯩꯗꯤ ꯋꯥꯐꯝ ꯑꯁꯦ ꯅꯨꯄꯤ ꯃꯁꯥꯃꯛꯀꯤ ꯃꯆꯤꯟꯗꯒꯤ ꯑꯣꯏꯅ ꯇꯥꯒꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯕꯂꯩꯗ ꯃꯍꯥꯛ ꯃꯤꯔꯣꯜꯂꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯥꯕꯂꯩ ꯀꯣꯅꯨꯡꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯑꯔꯪꯕ ꯁꯅꯥ ꯂꯤꯛꯀꯣꯟꯅ ꯌꯣꯝꯗꯨꯅ ꯍꯤꯡꯅꯤꯡꯕꯗꯒꯤ ꯃꯍꯥꯛ ꯃꯤꯔꯣꯟꯗꯦ ꯍꯥꯏꯅ ꯍꯥꯏꯖꯜꯂꯝꯃꯤ꯫ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯊꯧꯕꯒꯤ ꯊꯃꯣꯏꯗꯤ ꯄꯨꯡꯀꯥꯏ ꯀꯥꯏꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯥꯝꯅ ꯊꯥꯖꯅ ꯑꯃꯗꯤ ꯅꯨꯡꯁꯤꯅ ꯂꯧꯖꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯤꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯃꯥꯒꯤ ꯅꯨꯡꯁꯤꯕꯕꯨ ꯃꯤꯔꯥꯏꯗꯨꯅ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥꯅ ꯍꯦꯟꯅ ꯂꯨꯏ ꯍꯥꯏꯅ ꯈꯟꯈꯤꯕ ꯑꯁꯤꯅ ꯊꯧꯕ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯗꯨꯒ ꯃꯍꯥꯛ ꯎꯄꯥꯏ ꯀꯔꯤꯁꯨ ꯂꯩꯇꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯉꯝꯕ ꯑꯃꯗꯤ ꯊꯥꯕꯂꯩꯅ ꯊꯧꯕꯕꯨ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯃꯅꯥꯏ ꯃꯁꯤꯜꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯀꯣꯅꯨꯡꯗ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯕꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯊꯥꯕꯂꯩꯗꯤ ꯀꯣꯅꯨꯡꯗ ꯉꯝꯕꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯧꯕꯁꯨ ꯃꯍꯥꯛꯀꯤ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯑꯗꯨ ꯍꯤꯡꯅꯅꯕꯒꯤꯗꯃꯛ ꯊꯕꯛ ꯑꯗꯨ ꯃꯍꯥꯛꯇꯤ ꯑꯗꯨꯃꯛ ꯀꯟꯅ ꯁꯨꯗꯨꯅ ꯃꯥꯒꯤ ꯃꯥꯡꯈ꯭ꯔꯕ ꯃꯔꯜ ꯃꯊꯨꯝꯁꯤꯡ ꯑꯗꯨ ꯍꯟꯖꯤꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯊꯥꯕꯂꯩꯗꯤ ꯀꯣꯅꯨꯡ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯝꯃꯤ꯫ ꯉꯝꯕꯅꯁꯨ ꯃꯍꯥꯛꯀꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯕꯅ ꯃꯥꯒꯤ ꯑꯇꯣꯞꯄ ꯅꯨꯄꯤꯁꯤꯡꯗꯒꯤ ꯊꯥꯕꯂꯩꯅ ꯍꯦꯟꯅ ꯂꯨꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯊꯥꯕꯂꯩꯁꯨ ꯃꯤꯔꯣꯟꯕ ꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯐꯤꯕꯝꯗ ꯑꯍꯣꯡꯕ ꯀꯌా ꯑꯃ ꯂꯥꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯉꯝꯕꯅꯗꯤ ꯊꯥꯕꯂꯩꯒꯤ ꯄꯤꯄꯨꯛꯅꯤꯡꯗ ꯃꯤꯔꯣꯜꯂꯤꯕ ꯑꯉꯥꯡ ꯑꯁꯤ ꯃꯥꯒꯤ ꯃꯆꯥꯅꯤ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯑꯉꯥꯡ ꯑꯁꯤꯗꯤ ꯊꯧꯕꯒꯤ ꯃꯆꯥꯅꯤ꯫ ꯑꯗꯨꯒ ꯃꯃꯥ ꯑꯣꯏꯕꯤ ꯃꯍꯥꯛꯅꯗꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯗꯨ ꯌꯥꯝꯅ ꯃꯨꯟꯅ ꯈꯪꯂꯤꯕꯅꯤ꯫ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯊꯥꯕꯂꯩ ꯑꯗꯨ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯉꯝꯕꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯊꯥꯕꯂꯩꯅ ꯑꯉꯥꯡ ꯎꯅꯕꯒꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯊꯥꯕꯂꯩ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯈꯪꯇꯣꯛꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯃꯥꯒꯤ ꯅꯥꯀꯟꯗ ꯅꯨꯡꯁꯤꯔꯕ ꯃꯆꯥ ꯑꯗꯨꯕꯨ ꯇꯨꯝꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯑꯉꯥꯡ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯕꯨꯛ ꯑꯗꯨꯁꯨ ꯍꯥꯟꯅ ꯃꯤꯔꯣꯟꯈꯤꯕ ꯑꯗꯨꯒꯤ ꯃꯇꯧꯒꯨꯝꯅ ꯃꯥꯒꯤ ꯃꯕꯨꯛ ꯑꯗꯨꯁꯨ ꯂꯣꯏꯅ ꯀꯪꯈꯠꯂꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯊꯥꯕꯂꯩ ꯀꯤꯕꯣꯏ ꯂꯥꯛꯄꯣꯏ ꯃꯥꯒꯤ ꯀꯥ ꯑꯗꯨꯗꯒꯤ ꯀꯣꯏꯂꯥꯎ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯉꯥꯛ ꯁꯦꯜꯂꯤꯕ ꯃꯤꯑꯣꯏ ꯑꯃꯗꯤ ꯉꯝꯕꯁꯨ ꯆꯪꯂꯛꯇꯨꯅ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯗꯨꯕꯨ ꯌꯦꯡꯁꯤꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕꯒꯨꯝꯅ ꯊꯥꯕꯂꯩ ꯑꯗꯨ ꯉꯁꯤꯁꯨ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯉꯥꯡ ꯑꯗꯨ ꯍꯦꯛꯇ ꯃꯥꯡꯈꯤꯗꯨꯅ ꯍꯥꯟꯅꯒꯨꯝ ꯊꯥꯕꯂꯩꯗꯨ ꯑꯃꯨꯛ ꯃꯤꯔꯣꯜꯂꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯊꯥꯕꯂꯩ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯤꯔꯣꯟꯗꯨꯅ ꯃꯍꯥꯛꯅ ꯄꯣꯛꯈꯤꯕ ꯃꯆꯥ ꯑꯗꯨꯁꯨ ꯑꯗꯨꯝ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄꯣꯛꯂꯝꯃꯤ꯫ ꯑꯣꯏꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯉꯝꯕꯁꯨ ꯊꯥꯕꯂꯩꯕꯨ ꯌꯥꯝꯅ ꯍꯩꯅꯗꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯀꯣꯅꯨꯡꯗꯒꯤ ꯇꯥꯟꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯣꯅꯨꯡꯗꯒꯤ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗꯁꯨ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯝꯕꯤ ꯑꯗꯨꯗꯤ ꯎꯃꯪ ꯋꯥꯃꯪ ꯀꯌꯥ ꯑꯃ ꯐꯥꯎꯗꯨꯅ ꯂꯥꯛꯄꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯋꯥꯅ ꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯥꯕꯨ ꯋꯥꯍꯜꯂꯝꯃꯤ꯫ ꯆꯠꯅ ꯆꯠꯅ ꯃꯥꯅ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯃꯄꯨꯔꯣꯏꯕ ꯊꯧꯕꯕꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯃꯍꯥꯛꯀ ꯍꯤꯡꯖꯔꯝꯂꯕꯗꯤ ꯃꯍꯥꯛꯀꯤ ꯑꯋꯥꯕ ꯇꯥꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯍꯥꯛꯄꯨ ꯐꯅꯅꯕ ꯂꯥꯌꯦꯡꯕꯤꯔꯝꯒꯅꯤ꯫ ꯃꯍꯥꯛꯄꯨ ꯑꯁꯨꯝꯅ ꯀꯔꯤꯁꯨ ꯏꯟꯊꯣꯛꯄꯤꯔꯝꯂꯣꯏ꯫ ꯑꯁꯨꯝꯅ ꯌꯥꯝꯅ ꯋꯥꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯃꯥꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯝꯃꯤ꯫ ꯊꯥꯕꯂꯩꯅ ꯃꯃꯥꯗ ꯀꯞꯇꯨꯅ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯐꯠꯇꯕ ꯊꯕꯛ ꯄꯨꯝꯕ ꯑꯗꯨꯕꯨ ꯂꯤꯗꯨꯅ ꯃꯍꯥꯛꯄꯨ ꯉꯥꯛꯄꯤꯅꯕ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯃꯥ ꯃꯦꯝꯆꯥꯅꯗꯤ ꯃꯆꯥꯅꯨꯄꯤꯕꯨ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯂꯕꯁꯨ ꯃꯆꯥ ꯀꯧꯕꯅꯤꯅ ꯃꯍꯥꯛꯄꯨ ꯉꯥꯛꯄꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯊꯥꯕꯂꯩ ꯍꯥꯟꯅꯒꯨꯝ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯗꯨ ꯄꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ, ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯃꯍꯥꯛꯅ ꯄꯣꯛꯈꯤꯕ ꯑꯉꯥꯡ ꯑꯗꯨꯗꯤ ꯃꯥꯡꯗꯅ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯔꯝꯂꯦ꯫ ꯑꯗꯨꯕꯨ ꯊꯥꯕꯂꯩꯗꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯃꯤꯔꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫
ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯥꯕꯜꯂꯩ ꯑꯗꯨ ꯃꯆꯥ ꯑꯃꯃꯝ ꯄꯣꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯍꯧꯖꯤꯛ ꯊꯥꯕꯜꯂꯩ ꯃꯆꯥ 5 ꯁꯨꯔꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯊꯥꯕꯜꯂꯩ ꯑꯗꯨꯃꯛ ꯃꯤꯔꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯣꯏꯔꯛꯂꯤꯕ ꯃꯆꯥꯅꯨꯄꯤꯒꯤ ꯐꯤꯚꯝ ꯑꯗꯨꯗ ꯃꯦꯝꯆꯥꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯅ ꯃꯥꯏꯕ ꯑꯐꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯗꯨ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏ ꯇꯤꯟ ꯐꯖꯅ ꯈꯨꯔꯨꯝꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯑꯣꯏꯔꯛꯂꯤꯕ ꯄꯨꯝꯕ ꯃꯆꯥ ꯏꯕꯨꯡꯉꯣ ꯉꯝꯕꯒ ꯂꯩꯃꯤꯟꯅꯔꯨꯕꯒꯤꯅꯤ ꯍꯥꯏꯕ ꯑꯗꯨ ꯈꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯕꯦꯝꯃ, ꯅꯍꯥꯛꯅ ꯃꯇꯝ ꯈꯔ ꯂꯩꯃꯤꯟꯅꯔꯨꯔꯤꯕ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯁꯥꯒꯩ ꯑꯗꯣ ꯑꯇꯣꯞꯄ ꯁꯥꯒꯩꯒꯤ ꯑꯉꯥꯡ ꯃꯤꯔꯣꯟꯕ ꯅꯨꯄꯤ ꯑꯃꯠꯇꯒ ꯍꯤꯡꯃꯤꯟꯅꯕ ꯌꯥꯗꯦ꯫ ꯑꯗꯨꯕꯨ ꯅꯪꯅ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯃꯍꯥꯛꯀ ꯍꯤꯡꯃꯤꯟꯅꯈꯤꯕ ꯑꯗꯨꯅ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯣꯏꯔꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯦꯡꯉꯨ, ꯑꯩ ꯂꯥꯏ ꯑꯃ ꯈꯨꯔꯨꯝꯊꯣꯛꯀꯦ꯫ ꯂꯥꯏ ꯑꯗꯨ ꯈꯨꯔꯨꯝꯂꯕꯒꯤ ꯃꯇꯨꯡꯗ ꯅꯍꯥꯛꯀꯤ ꯃꯤꯔꯣꯜꯂꯤꯕ ꯑꯗꯨꯒ ꯅꯪꯅ ꯄꯣꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤꯗꯤ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯒꯅꯤ꯫ ꯑꯗꯨꯒꯅꯦ, ꯅꯪꯗꯤ ꯑꯃꯨꯛ ꯍꯟꯅ ꯃꯤꯔꯣꯟꯗꯨꯅ ꯅꯆꯥ ꯐꯪꯕꯗꯤ ꯉꯝꯂꯔꯣꯏꯀꯣ"꯫ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯊꯥꯕꯜꯂꯩꯗꯤ ꯊꯃꯣꯏ ꯀꯥꯏꯔꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯀꯔꯤꯁꯨ ꯄꯥꯝꯕꯩ ꯂꯩꯇꯕ ꯃꯔꯝꯅ ꯃꯥꯏꯕ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯕ ꯇꯥꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯊꯣꯛꯈꯤꯕꯗꯒꯤ ꯊꯥꯕꯜꯂꯩꯁꯨ ꯀꯩꯁꯨ ꯇꯧꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯃꯥ ꯑꯃ ꯑꯃꯨꯛ ꯍꯟꯅ ꯑꯣꯏꯕꯗꯤ ꯉꯝꯂꯔꯣꯏꯗꯕꯅꯤꯅ ꯃꯍꯥꯛ ꯍꯥꯟꯅꯒꯨꯝꯅ ꯃꯃꯥꯒ ꯊꯕꯛ ꯁꯨꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯌꯥꯝꯅ ꯋꯥꯅ ꯑꯗꯨꯃꯛ ꯍꯤꯡꯈꯤꯔꯝꯃꯤ꯫